Good morning. Ngasi se koi gi lebapo numit ko lebapo numit ki card ki message ai pitang yeng minner se lebapo numit number se ko aha bada number se 69 lere aduga akhoi gi kaino dana ko color dana angang bagumba kai gumba dumaina shina bi bai ko aduga chak thong badana aina sum kaino ma hapo an haino ko angang ba machu gi pot ama heta haidi beetroot ni khangde khamena shin bani khangde dumai toroga just maming gi ni yam kupna shoiraga hai tare ko yam kupna ma chirang katang dumai toroga cheng shu bada kai da hai red color gi pot cha ba ya ba pot ama heta adumaina khoina cheng shu matam dumaina happy ba yai ko adu duma laire adu ko adu nungti gi lokthok maina card ahum khatang lokthok se card ahum se dagi arak pa kaino se message kai lege habadu yenga se ko se layer card number 1 card number 2 aduga card number 3 ko ahamba ani shuba ahum suba ko ahamba khan banga yenga se ko ahamba khan banga yoina kari message lakke habadu ko first card khan ba ko first card khan ling ei she le se ko imung manung yam phajana nungsi jana leiba khotpa dumai taroga lai ko energy se haida harau ta yamba khotpa dumai taroga aduga ani shuba sina degi haidi sum ngasai imung manung khan gi wasuna tabida makal thaba inkhang to matan success kumba oibadu dumai na hai tare ko positivity ngasi gi na haidi ngasi ne me positive oini ko ani shuba se su silai se ko pot kumba changa po khopa su gani ko masak thokpa pot kumba lak pani khangde natraga haidi mi punba khotpa celebration type ta da lai sai tare ko imung manung punba khotpa natraga haidi chak chana bani khangde family pun bani khangde imanabi pun bani khangde dumaina gumba su lai ko sida aduga haidi relationship ki oina haraga su yam phana lai ko ani suba gi se ko aduga ahum suba sina pejo cup sina haidi ko asum thoughts hai tare ko wakhan di mayam amma le ko makal mayam amma le taw ta dana pangthok ta dana leiba do dumaina oina oiri ko se leije ahum suba i card se aduduna aigi akhangba aheiba knowledge haina hairasine ko aina khangiba heidiba adumba mayam do fazana sizinaraga hadi thaba inkhang tawbodi yarabani ko je hadi khallaga dang leitaba sigi pot se ko adu smain lere ko card ahum gi message se ko do timing su hapetang haijurama ko mayam dang si guna timing aphaba je ko pung nipan ga minute manga daina 12 makhai phang lere ko adagi pung ama ga minute yakhai nipan daina ahum ga minute 13 phang lere ko adagi pung 3 ka minute 13 daina 3 ka minute yakhai nipan phang lere adagi nungdangina mapan makhai dagi na nongalamdai gi pung ani ga minute 3 phang lere ko sisina khoi gi ngasi gi oina aphaba timing ko adu silere khoi gi kaino leapo numit ki card ki message ko aduga offline consultations monday dagi yagani ko hadi yumda la aga yengning ba khoning ba leraga di monday dagi hadi call haipetang hana tawbiro aduga hadi yumda yengba yagani ko yumda kaino dagi hadi thoka ba numit kumba dagi dumaina gumba in lapiro ko adu malere adu makata videos um ko ni minarase thank you